ꯃꯌꯥꯝꯅ ꯗ꯭ꯔꯒ ꯆꯥꯕꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯅꯤꯁꯥ ꯆꯥꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯥꯕꯗ ꯑꯦꯗꯤꯛ ꯑꯣꯏꯕ. ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯔꯝꯕ ꯅꯨꯄꯥꯅ ꯍꯥꯎꯗꯧ ꯃꯥꯟꯗꯦꯅ ꯈꯪꯉꯝꯗꯣꯏꯅꯣ. ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯇꯣ ꯍꯥꯟꯅ ꯁꯤꯗꯩꯗ ꯍꯪꯒꯥꯝ ꯍꯨꯜꯂꯝꯕꯗꯨꯃ ꯐꯨꯛꯇꯠꯂꯦ. ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯆꯥꯅꯕ ꯈꯤꯇꯪ ꯀꯧꯕꯗꯣ ꯑꯗꯨꯒꯤ ꯃꯔꯥꯗꯣ ꯈꯤꯇꯪ ꯊꯥꯖꯤꯟꯒꯦ. ꯁꯨꯝ ꯀꯥꯟꯗ ꯊꯥꯕꯁꯦ ꯍꯧꯗꯤ ꯍꯧꯗꯕꯅꯦꯕꯀꯣ. ꯑꯗ ꯉꯁꯤ ꯍꯞꯇꯥꯁꯦ ꯅꯣꯡ ꯈꯔ ꯂꯩꯕꯗꯨꯗ ꯑꯃꯨꯛ ꯗꯥꯎ ꯌꯦꯡꯒꯦꯅ. ꯅꯤꯁꯥꯅꯤ ꯑꯩꯈꯣꯏꯁꯤꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯧꯗꯦ ꯈꯪꯉꯒꯁꯨ ꯅꯤꯁꯥꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯊꯥꯅꯤꯡꯕꯒꯤ. ꯁꯤꯗꯁꯨ ꯁꯤꯂꯥꯅ ꯐꯛꯄꯥꯏꯁꯦ ꯀꯩꯅꯣ ꯄꯥꯝꯕꯤ ꯍꯥꯏꯗꯤ ꯃꯔꯥ ꯌꯥꯎꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯣꯏꯗ ꯀꯥꯎꯔꯦꯅ ꯃꯇꯣꯟ ꯄꯤꯔꯛꯑꯦ. ꯑꯗꯣ ꯃꯇꯣꯟꯁꯦ ꯁꯤꯗ ꯍꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯌꯨꯝꯗꯕꯨꯗꯤ ꯑꯗꯨꯝ ꯍꯧꯋꯦ ꯍꯥꯏꯕꯀꯣ. ꯑꯗ ꯁꯤꯗ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯁꯤꯗ ꯁꯥꯕꯁꯤꯗꯅꯦꯕ ꯕꯦꯔꯥ ꯀꯥꯔꯤꯁꯦ. ꯑꯗꯨ ꯍꯧꯔꯒꯅ ꯍꯧꯔꯦ, ꯍꯧꯗ꯭ꯔꯒꯅ ꯍꯧꯗ꯭ꯔꯦ. ꯅꯪ ꯁꯤ ꯊꯥꯖꯟꯅꯕ ꯇꯧꯔꯛꯑꯣ. ꯑꯁꯣꯟꯒꯤ ꯃꯈꯥꯗꯁꯨ ꯑꯩꯅ ꯇꯧꯔ ꯁꯦꯝꯃꯝꯃꯕꯅꯤ. ꯍꯪꯒꯥꯝ ꯊꯥꯔꯝꯕꯈꯩꯗꯣ ꯃꯈꯥꯗꯁꯨ ꯐꯨꯛꯇꯠꯂ ꯂꯩ. ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ. ꯃꯌꯥꯝꯇꯨ ꯁꯤꯗꯩꯗ ꯐꯨꯛꯇꯠꯂ ꯊꯝꯃꯤꯁꯦ ꯍꯪꯒꯥꯝꯁꯦ ꯃꯟꯅꯅꯕ. ꯁꯤꯂꯥ ꯂꯥꯛꯑꯒ ꯑꯁꯣꯝꯗ ꯃꯜꯍꯜꯂꯒꯦ ꯍꯪꯒꯥꯝ ꯃꯆꯥꯗꯣ. ꯃꯁꯤ ꯉꯧꯔꯤꯁꯤꯡꯒꯤ ꯇꯤꯟ ꯅꯠꯇꯦꯀꯣ ꯃꯌꯥꯝ, ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯌꯩꯊꯠꯄꯩꯅꯤ. ꯑꯗꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯅꯄꯥꯛꯄꯤ ꯊꯥꯔꯝꯕ ꯖꯒꯥꯗꯨꯅꯤ ꯁꯤꯁꯦ. ꯑꯗꯨꯒ ꯍꯪꯒꯥꯝ ꯑꯃꯨꯛ ꯍꯨꯟꯖꯤꯜꯂ ꯊꯝꯕꯗꯣ. ꯍꯪꯒꯥꯝ ꯐꯨꯛꯇꯠꯂꯦ, ꯅꯄꯥꯛꯄꯤꯁꯦ ꯄꯥꯝꯕꯤ 5-10ꯗ ꯊꯥꯔꯒ ꯑꯃꯨꯛ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ. ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯤ ꯍꯥꯏꯔꯁꯨ ꯃꯃꯥꯡꯗ ꯑꯣꯛꯇꯣꯕꯔ ꯐꯥꯎꯗ ꯍꯤꯡꯉꯝꯗꯕꯅꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯖꯨꯂꯥꯏ ꯆꯠꯂꯤ. ꯑꯗꯨꯁꯨ ꯅꯤꯁꯥ ꯑꯃꯅꯤ ꯁꯤꯗꯒ. ꯃꯌꯥꯝꯅ ꯗ꯭ꯔꯒ ꯆꯥꯕꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯅꯤꯁꯥ ꯆꯥꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯥꯕꯗ ꯑꯦꯗꯤꯛ ꯑꯣꯏꯕ. ꯌꯦꯡ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠ ꯊꯥꯕꯒꯤ ꯑꯦꯗꯤꯛ ꯑꯣꯏꯕꯁꯦ. ꯇ꯭ꯔꯥꯏ ꯇꯧꯕ ꯂꯣꯏ ꯌꯥꯏ. ꯀꯅꯥ ꯈꯪꯅꯤ ꯁꯣꯏꯗꯅ ꯍꯧꯗꯣꯔꯛꯑꯗꯤ ꯍꯔꯥꯎꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ. ꯍꯥꯏꯗꯤ ꯍꯧꯕ ꯍꯥꯏꯁꯦ ꯁꯥꯔꯀꯥꯟꯗ ꯍꯧꯗꯤ ꯍꯧꯔꯝꯅꯦꯕꯀꯣ. ꯍꯧꯔꯝꯕꯗꯣ ꯃꯅꯥꯗꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯂꯥꯛꯄꯩ ꯃꯍꯨꯠꯇ ꯌꯦꯂꯣ ꯑꯣꯏꯅ ꯂꯥꯛꯑꯅꯦꯕ. ꯑꯗꯨꯒ ꯂꯥꯁꯇ ꯁꯨꯝ ꯕꯔ ꯕꯔ ꯄꯠꯊꯈꯤꯕꯒꯤ ꯋꯥꯅꯤꯗ. ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ. ꯇ꯭ꯔꯥꯏ ꯇꯧꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ. ꯈꯨꯝꯖꯤꯟꯕ ꯌꯥꯕ ꯈꯨꯝꯖꯤꯟꯕꯅ ꯈꯔ ꯏꯪꯅꯅꯕ ꯇꯧꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯌꯥꯝ. ꯕ꯭ꯂꯦꯁꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯁꯟ ꯂꯩꯐꯝ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗ ꯁꯟꯊꯤ ꯄꯣꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯀꯪꯕ ꯈꯤꯇꯪ ꯈꯥꯎꯗ ꯌꯥꯜꯂ ꯄꯨꯔꯛꯄꯅꯤ. ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯒꯦ. ꯀꯥꯡ ꯆꯤꯛꯏꯀꯣ. ꯀꯩꯅꯣ ꯃꯩꯈꯨꯁꯤ ꯈꯨ ꯈꯨꯅ ꯑꯗꯨꯝ ꯆꯤꯛꯑꯦ ꯀꯥꯡꯁꯦ. ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯔꯣꯏꯁꯦ ꯈꯤꯇꯪ ꯊꯥꯖꯤꯟꯒꯦ. ꯗꯥꯎ ꯌꯦꯡꯒꯦ. ꯉꯥ ꯐꯥꯕ ꯌꯦꯡꯒꯦ. ꯈꯣꯏ ꯆꯣꯞꯀꯦ. ꯍꯌꯦꯡ ꯌꯦꯂꯣ ꯆꯪꯁꯤꯜꯂꯒ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯨꯛꯇꯠꯂ ꯑꯃꯨꯛ ꯆꯥꯊꯣꯛ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ. ꯍꯧꯔꯣꯏꯗꯧꯕ ꯃꯃꯤ ꯁꯨꯝ ꯎꯏꯁꯜꯂꯛꯑꯒꯅ. ꯌꯨꯝꯗꯗꯤ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ. ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯅ ꯍꯧꯕ ꯃꯇꯝ ꯑꯣꯏꯗꯕ. ꯄꯥꯝꯕꯤꯒꯗꯣ ꯃꯁꯥ ꯂꯤꯡ ꯂꯤꯡ ꯂꯥꯎꯗ꯭ꯔꯥ. ꯌꯥꯝ ꯂꯤꯡꯉꯤ. ꯅꯧꯅ ꯂꯥꯎꯕꯗꯤ ꯑꯣꯏꯗꯦ. ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯑꯣꯛꯇꯣꯕꯔ ꯏꯃꯥꯟꯅꯕꯗ ꯄꯨꯍꯜꯂꯛꯄꯗꯣ. ꯃꯥꯒꯤꯗꯨꯅ ꯆꯥꯅꯕ ꯌꯣꯟꯕꯗꯤ ꯄꯣꯔꯛꯄꯒꯤ ꯃꯔꯥꯒꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯄꯣꯔꯛꯄꯅꯦꯕ ꯃꯥꯏꯗꯨꯅ. ꯑꯗꯨꯒꯤ ꯍꯧꯕꯗꯣ ꯀꯥꯕꯛ ꯀꯥꯕꯛ ꯍꯧꯔꯝꯃꯒ ꯌꯦꯂꯣ ꯆꯪꯉ ꯂꯣꯏ ꯂꯩꯈꯤꯕꯗꯣ. ꯀꯩꯅꯣ ꯇꯧꯕꯤꯒꯦ. ꯀꯥꯡ ꯇꯥꯟꯕꯤꯒꯦ ꯁꯤ ꯁꯤꯂꯥꯁꯦ. ꯃꯌꯥꯝ ꯂꯩꯆꯤꯟ ꯃꯔꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕ ꯎꯔꯕ ꯌꯦꯡꯉꯣ. ꯌꯦꯡꯉꯣ ꯆꯪꯈꯤꯗꯣꯔꯦ. ꯃꯥꯗꯤ ꯃꯈꯥꯗ ꯑꯣꯏꯅ ꯄꯥꯏ ꯂꯩꯔꯦ. ꯃꯌꯥꯝꯗ ꯎꯍꯟꯒꯦ ꯇꯧꯔꯒ ꯑꯩ ꯑꯣꯏꯅ ꯆꯣꯞꯄꯦ. ꯑꯗꯨ ꯂꯩꯆꯤꯟ ꯃꯅꯨꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯁꯤꯂꯥꯅ ꯅꯄꯥꯛꯄꯤ ꯊꯥꯕꯗ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ. ꯂꯣꯏꯅꯗꯤ ꯆꯥꯎꯏꯗ. ꯑꯗꯨꯕꯨ ꯌꯥꯝ ꯐꯕ ꯑꯃꯅ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯂꯤꯡ 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 ꯂꯥꯎꯕꯁꯦ. ꯄꯥꯡꯒꯜ ꯌꯥꯝ ꯐꯔꯦ. ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯁꯟꯗꯦ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯇꯥꯡ 16 ꯇꯥꯔ ꯃꯥꯅꯤꯀꯣ ꯁꯟꯗꯦꯁꯦ. ꯇꯥꯡ 16ꯁꯦ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯑꯗꯨꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯊꯣꯛꯆꯔꯛꯀꯅꯤ. INAꯗ ꯅꯣꯡ ꯇꯥꯔꯁꯨ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ, ꯅꯣꯡ ꯇꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ. ꯑꯗꯣ ꯃꯌꯥꯝꯅ
ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯄꯥꯝꯕꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗꯣ ꯑꯗꯨꯝ INA ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯒꯦꯠ ꯅꯝꯕꯔ 2 INA ꯃꯥꯔꯀꯦꯠ ꯍꯦꯛ ꯃꯅꯥꯛꯀꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯍꯥꯟꯅꯒꯨꯝꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯆꯔꯛꯀꯦ ꯅꯣꯡ ꯇꯥꯏꯅ ꯊꯣꯛꯂꯛꯇꯕꯁꯨ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯌꯥꯝꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯃꯌꯥꯏꯗꯨꯗ ꯐꯔꯛ ꯇꯥꯔꯒꯁꯨ ꯃꯄꯥꯟꯗ ꯐꯔꯛ ꯇꯥꯔꯒꯁꯨ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯃꯈꯣꯡꯗꯨꯗ ꯑꯗꯨꯝ ꯌꯣꯜꯂ ꯂꯣꯏꯔꯦ ꯅꯣꯡ ꯍꯥꯏꯖꯤꯟꯗꯅꯕ 시리 가범두다 아드나 마얌 하와이잘 밤비바 소그리 밤비바 연염 나쿠피 밤비바 아둠 락비요 블레시가 마기 마붕가 줄라에 아도 마붕제 비디오데 야고 이까이제나 하이브네고 아도 올라가 항칫랑이 아씨 농 하페 망암마주 엄장나름보다 농실 락보다 항칫랑부기 짱지디고 항칫랑아디 실라강지 찍더분 와킹에 잘라디 농아야 독산 ngasiga humni sore khoi chattaba hayeng dei di chajare ko adi ngasi di bungo ju kano to bunina mai thabuk to chapminna ro nong makum makup lai injang je khar phadore ba handak hapta ji man nong adum leibne ba khar ga adei da khitang phau ba yabre ngasi sauri je marak marak ta mana je napu machu managi type ta khaga lai jeng light oiba sidaju adum sangna lege di leitra kari gino khangge napu eta lai kari wali no sumaina masu lakpa je kaino to budo ipsom sol to khangbra khoi nawai umorok ta try to budo adu hapaju phaiga haina ba hangam je yam post abam yengalake ba ko hangam mathakida amuk to mana je marongom longthokpo ne hangam mana dagi maka dagi natabo sidi angakpone akhoi gi kano je mamang de ju akhoi kobilai thaba da makhan tawdo khangra kobilai macha macha tongana thokpudo kobilai ga kobi kan hoga gi kano lai ha kobi di tharo to adi winter da hangam khatang thani ho ꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯅꯧ ꯅꯧꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯅ ꯃꯁꯤꯗꯩꯗ ꯍꯥꯞꯄꯤꯁꯦ ꯉꯥ ꯔꯧ ꯃꯊꯥꯗꯨꯅꯦ ꯑꯗꯨꯗꯨꯒ ꯃꯌꯥꯡ ꯃꯇꯣꯟ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯇꯨꯅꯤꯡꯈꯣꯛ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯌꯦꯟ ꯍꯪꯂꯥꯗꯣ ꯑꯅꯧꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯑꯃ ꯁꯣꯏꯖꯜꯂꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯈꯤꯇꯪ ꯑꯃꯒ ꯆꯅꯝ ꯈꯤꯇꯪ ꯑꯃꯒ ꯁꯨꯔꯒ ꯍꯥꯞꯆꯟꯈꯤꯒꯦ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯗꯤ ꯌꯥꯝ ꯍꯥꯎꯒꯗꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ꯃꯆꯨꯒ ꯍꯥꯞꯈꯤꯒꯦ ꯑꯗꯨꯒ ꯉꯥꯗ ꯇꯧꯔꯒ ꯅꯝꯒꯦ ꯉꯥ ꯃꯆꯥꯗꯨꯗꯤ ꯃꯅꯝ ꯈꯔ ꯆꯦꯟꯕꯗꯣ ꯑꯩꯅ ꯁꯨꯝ ꯍꯩꯅꯗꯕ ꯑꯗꯒꯤ ꯃꯅꯝ ꯆꯦꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯆꯦꯟꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯇꯧꯅꯤꯡꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯉꯥ ꯑꯆꯧꯕꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯒꯦꯅ ꯁꯦꯝꯃꯝꯃꯤꯅꯦ ꯑꯗꯣ ꯃꯊꯪ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯡ ꯃꯔꯨ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯅꯝ ꯃꯔꯨ 3-4 ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯁꯤꯁꯦ ꯁꯨꯒꯥꯏꯔꯒꯦ ꯄꯣꯞꯂꯤ ꯁꯨꯒꯥꯏꯔꯒꯦ ꯌꯥꯝꯅ ꯄꯦꯁ ꯇꯥꯅꯗꯤ ꯇꯧꯔꯣꯏꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯦꯁ ꯇꯥꯅ ꯁꯨꯒꯥꯏꯕꯗꯣ ꯑꯗꯨꯁꯨ ꯀꯩꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯖꯗꯦꯕꯀꯣ ꯈꯤꯇꯪ ꯄꯣꯞꯂꯤ ꯈꯤꯇꯪ ꯌꯥꯝ ꯇꯣꯏꯕ ꯅꯠꯇꯕꯤꯗꯣ ꯇꯣꯏꯕꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯗꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯃꯒ ꯋꯥꯠꯍꯧꯔꯦ ꯀꯔꯤꯕ ꯁꯥ ꯃꯔꯣꯏ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯑꯃ ꯁꯣꯏꯖꯜꯂꯦꯀꯣ ꯑꯩꯒꯤꯁꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯌꯥꯡꯂꯥꯁꯦ ꯑꯀꯪꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗꯩꯗ ꯑꯩꯅ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯇꯤꯜꯍꯧꯅꯦ ꯑꯁꯨꯕꯗꯣ ꯍꯥꯞꯄꯦ ꯑꯗꯩ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯑꯩꯈꯣꯏꯗꯤ ꯏꯔꯣꯟꯕꯗ ꯑꯃꯗꯩ ꯍꯦꯟꯅ ꯍꯥꯞꯇꯦ ꯑꯗꯣ ꯁꯤꯗꯗꯤ ꯑꯅꯤ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯆꯨ ꯆꯥꯏꯁꯜꯂꯦ ꯒꯔꯝ ꯃꯁꯥꯂꯥ ꯈꯤꯇꯪ ꯑꯃ ꯑꯗꯒꯤ ꯑꯩꯅ ꯖꯤꯔꯥꯅꯦ ꯃꯔꯨ ꯃꯔꯥꯡ ꯑꯩꯅ ꯁꯨꯖꯕꯗꯣ ꯑꯗꯨ ꯍꯥꯞꯄꯦ ꯑꯗꯩ ꯃꯆꯜꯁꯤꯡꯁꯦ ꯑꯗꯨꯝ ꯅꯣꯏꯈꯥꯏꯔꯒ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯃꯨꯀꯥ ꯉꯥꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯄꯨꯝꯗꯅ ꯃꯅꯝ ꯑꯃ ꯅꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛꯀꯨꯝꯕ ꯍꯥꯞꯄ꯭ꯔꯥ ꯀꯔꯤ ꯍꯥꯞꯄꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯁꯨꯅ ꯍꯥꯞꯄꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯄꯗ ꯇꯨꯅꯤꯡꯈꯣꯛꯁꯨ ꯍꯥꯞꯄꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯄꯦꯛꯀꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡ ꯌꯧꯔꯦ ꯌꯣꯝꯁꯤꯜꯂꯒꯦ ꯍꯟꯗꯛꯇꯤ ꯌꯥꯡꯂꯥꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄꯦ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯂꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ
Eikhoina hai. Nang khumdadi kanadano aina hangije. Nang saya natana wangang de ina dungang ki de ma. Nupina nupada haudong man bra karam nupana haudong man den khungum de no. Is tani de man. Si je kai nom hai de ne ka akhodi khangje de. Paper foil. Kare ya paper foil. Kodi paper foil amado Amaduna aluminium ni kana. Aluminium gi do. Paper ni si paper ji pa ye. Si su pa. Hau ya no to. Nungai. Ma'am, aigi packing loire, do horen loire kan de yeng mina ai sak ya holo pan more kari ben. Ya kana. Nang na iru mai thajara ga loire ne ai nang masai de gi masak to lei bia ba. Adu na boy de yaw tri ji de. Nang na sa na la bani video de ya wora na. Ya Na iru lu dri ba. Iru ding sai na duk thab de lu ga din le le isi ma. Nate nang na iru nang di phajana lu ra ga Ma ka ru de iru lu ri du de. Ma ku so da ka mai na. Mayam khoi ngasi ki nganam je nga masana ti ko nga asabu du ki nganam. Aku repeat ora isi ma. Ai Sai ge na nam ba ya ru de. Nang ai ju hai oi de hai ni kaino ai khangong dong. Mayam akhoi gi kaino je gas stove se single loi ba ji yam complaint cha ri ko. Ai kaino to ra kan tongana man long tho ha pu ra kan de. Nang ha. Sammaga. Sammaga. Eikhoina khara likche hoji de mayam na maro ma hajilak pu de gyanam ta dre tawri. Mayam chi induction ju lai ko adu ne. Darka yam ho de sina dum ya en ta woi wa. Do yenge mayam sung ngangjal adi last sinda ya dre sindoi na de si single khak lai je pamu ine sum ta woi wa ne. Kana gumba matonda ga lai ba single darka oi ba mi pi ta ne. Ai pot je kaim ta kano to drim ni na afari bani na lang thok je pamui da na adu ge sum season ge ne da Yang anam je aina cooker de pressure ani ra kumba kano ta we ko adu du ga sumaina amung yai ba hore hore na mu yang hala ge ko kano ta we lak tho kan da mayam to khoi gi nang ngang ge ro nga ngasai gi pak nam do sida lai re ko nganam mayo nganam ma ba nga so we nganam da akhoi taste ko ga ta hola ge du ga hawi ha ti hai la ge me sa ra matung da hai ra ge Hello ma'am. Ai si packing de kai thok ke ma'am kai mali. Kai do mali lesi hawai ja ne. Lesi na hawai ja ne ye. Ai ni si kai thoga lesi na hawai video se number ya bre yang ke. Ang video nambi ga drama ki. Tripod tale. Ma'am hawai ja packet se mane aina kg tara lawge haiba ado ngasi se aina kai tho isina heng thande numi ki haiba do adu nang na bagi aina man bo khot pa tawda ya roi dana adu dugi ne ado packet kg amam gi packet se taruk hapi re adu duga kg mari gi zima pula ma hapi re adu moi je haji kanu yum da su laita ba adu dugi ne ko adu gi sigi maru marang se yam phai na aina pa yang khai bi ba se packet kanon packet manga ne ba packet manga sida imane bido adu du packet ahum mama ai gina packet ani la horan ai hawai jar lon bagi tayari taw ba hore ko de hawai jar se hawai jar ni tai kari wasi da nung hawai hawai jar maru se kg ani khatan ne ko ade hen lon du su ya de si kg tara gi se kg tara na tro ko cooker sa Tran thoi gi sida kg tara de gi hen ba se kaya nungai te bol ma da kg ani de gi hen cooker kg tara gi sida ne kg ani khatang gi lon ba se sab cha ye sida gi hen ba se yam sil la ga nungai te ba ko de makha da kitang do oisu ka san ba do adi pung ama hena phulak pani na o mathama pani na ani he la di san san la ro chalo nan pawa ma jon bodo sil la chumai na thal la puthoro bodo aduna hawai de khar kali sida leire ma'am sigi ahum sida om doi ni ko sise nungsa da na ba ngatang phawdok pi ge
ꯁꯤꯗꯅ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯗ ꯍꯥꯞꯅꯕ ꯐꯤꯗꯣ ꯁꯨꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯐꯧꯗꯣꯛꯏꯅꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ. ꯍꯥꯏꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯇꯧꯔꯒ ꯇꯧꯈꯤꯕꯗꯨꯅ ꯐꯩꯗꯅꯀꯣ. ꯃꯌꯥꯝ ꯊꯥꯡꯒꯠꯄ ꯍꯧꯔꯦ. ꯑꯗꯣ ꯄ꯭ꯔꯦꯁꯔ ꯈꯤꯇꯪ ꯂꯥꯛꯑꯦꯀꯣ. ꯑꯗꯣ ꯁꯤ ꯑꯃꯨꯛꯇꯪ ꯀꯥꯝꯍꯟꯒꯦ. ꯍꯥꯏꯗ ꯊꯝꯃꯒ ꯍꯥꯏ ꯐ꯭ꯂꯦꯝ ꯀꯥꯏꯅ ꯍꯥꯏꯅꯗꯥꯏꯅꯦ. ꯍꯥꯏꯗꯤ ꯃꯩꯁꯦ ꯆꯥꯎꯅ ꯐꯨꯜꯗ ꯂꯩꯈꯠꯂꯒ ꯑꯃꯨꯛꯇꯪ ꯀꯥꯝꯍꯟꯒꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩ ꯂꯩꯊꯔꯒ ꯄꯨꯡ ꯑꯃ, ꯌꯥꯝꯗ꯭ꯔꯕꯗ ꯃꯌꯥꯝ ꯑꯩꯗꯤ ꯄꯨꯡ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯃꯦꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯈꯤꯒꯦ. ꯍꯣꯔꯦꯟ ꯈꯔꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯞꯀꯅꯤꯕꯀꯣ. ꯂꯥ ꯍꯥꯞꯄꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯂꯩ. ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯎꯠꯆꯔꯛꯀꯦꯀꯣ. ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯁꯦ ꯁꯨꯃꯥꯏꯅ ꯊꯥꯏ. ꯑꯗꯨꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯈꯔ ꯍꯧꯍꯜꯂꯦ. ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯁꯦ. ꯃꯌꯥꯝ ꯁꯤꯁꯦ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯁꯤ ꯁꯨꯃꯥꯏꯅ ꯀꯣꯠꯊꯣꯛꯑꯒ ꯁꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯆꯥꯝꯈꯤꯗꯣꯏꯅꯦ. ꯏꯁꯤꯡ ꯑꯁꯥꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯦꯀꯣ. ꯏꯁꯤꯡ ꯈꯔ ꯁꯧꯕꯗꯨꯅꯤ. ꯁꯨꯃꯥꯏꯅ ꯇꯥꯍꯟꯈꯤꯒꯦ. ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒꯦ. ꯁꯥꯔꯤꯉꯩ ꯏꯪꯊꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ. ꯑꯗꯨꯅ ꯁꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯣꯕ. ꯃꯌꯥꯝꯅ ꯑꯩ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯈ꯭ꯔꯕꯅꯦꯕ. ꯑꯗꯣ ꯂꯣꯟꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯄꯛꯇꯦ ꯍꯥꯏꯕ ꯃꯌꯥꯝ ꯁꯨꯝ ꯑꯅꯧꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ. ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ ꯁꯦꯝꯖꯔꯛꯄꯅꯤꯀꯣ ꯃꯌꯥꯝ. ꯂꯣꯟꯕꯒꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯣ. ꯂꯣꯏꯔꯦ. ꯁꯨꯃꯥꯏꯅ ꯎꯟꯖꯟꯕꯤꯔꯒꯦ. ꯂꯣꯏꯔꯦ. ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒꯦ. ꯁꯤꯃ ꯂꯣꯏꯔꯦ. ꯁꯤ ꯑꯩ ꯑꯇꯩ ꯃꯌꯥꯝꯁꯦ ꯄꯦꯛꯀꯤꯡ ꯇꯧꯈꯤꯒꯦ. ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯀꯣ. ꯂꯣꯏꯔꯦ. ꯃꯥꯒꯤ ꯐꯨꯔꯤꯠ ꯇꯨꯁꯟꯕꯤꯈ꯭ꯔꯦ. ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯐꯧꯕꯤꯔꯦ. ꯁꯤ ꯑꯍꯨꯝꯁꯤꯅꯦꯀꯣ.